Lakhipuronline puthokchaba April gi tang taruk nongmaijing numit ki Khomjinba Pao tabirase ahanbada maroi Pao Chahi ani phajela kadawraba Manipur gi irang athuba matamda loisinabagi pandamda Kanglup ani gi marakta wari sanaba hokre mitei bo aranba tahanba manba wangang kaya media amadi social media da phongdok pirakano haina sikona hairi North East Academy Lakhipur Kasarna Silang Dunangarang School Asida Career Counseling ki thorong pangthokre Works Abandonment Bill lisingani ga kunmanga handokna badabi tawra dunangarang Kasar gi sonaida khongjang changsenkre Bharat Independent Cinema Film Festival da yahau thengba khoimuna mana kaya marom phangkre amasung Silver Medalist Pukramam Anandbu taram nokre Haujik mapungiba pau tabirase Chahi ani phajila kadawraba Manipur gi irang athuba matamda loisenabagi khongthang oina Kanglup ani gi marakta Ministry of Home Affairs ki thawrang makhada ngarang wari sanaba hokre nakal ahum gi wari sanaba tuta Ministry of Home Affairs ki official sing mitei amasung kukijo community gi mihut sing sarukjakhi amuko Fox amadi UCM gi mihut taruk aduga kukijo mar community gi mihut taretna sarukjakhi hairi wari sanaba tuta amuko gi president Phairoizam Nando Luang amasung advisor Dhanabir Laisramna chingba miyoi sing yaukhi aduga kukijo council gi chairman Henlian Thanglet na chingba mihut sing yaukhi hairi nakal amaromda Ministry of Home Affairs na kukijo amadi mitei CSO singi marakta Delhi dangarang wari sananaba siliba thawrang adu India lenga ki tat ni haina kokomi ge IPR subcommittee ki convener Laikuram Jayanti ki cherola mata phongdorakli cherola sina hai handak parliament ta Manipur da President rule thambagi ayaba launabagi khanabada Kendra gi Home Minister Amit Shah na Manipur gi wathok asibu mitei bu ST list ta chalanabagi matangda High Court na direction ama pirubadagi mitei amasung kuki community gi marakta thokpa ethnic conflict ni haina Manipur gi wathok ki achumba horokphambu Lana lamjing kiba atubu achumba malhananaba wari sanabagi thawrang ase lokhatpani hairaduna wari sanaba sida kokomi gi oinadi sarukja pangamloi hairi Yelhomi kayana tangdu laitana hingjaramba iramdamasi haukiba lising aniga kunumdoi megi tang ahumdagi Kanglup masel gi marakta yengthinarakpa sinamaram oiduna chahi ani phajila kadawwa kuidrabani Thokliba irang asina tha kunumdoirom phajilaklaba matamasi gi manungda mitei masa marakta khuraki ina lai saba mapandagi haijilakpa mitop singi michangda lepamanba amadi makhoibu kankhatlaga social media da function da wanganglakpa si mitei furup ki maidan asibani haina lawdaba ngamloi haina siko gi secretary publicity thangjam inauchana khodiek pidana thadorokpa cherola mada hairi cherola sina hai chahi ani phajilaklaba Kanglup ki irang asida mitei di pumchum sumlibani irang asi hojik nema malagasu chamada chama tangdulaita balaire haiba yadre karamba matamda amuk mapandagi changlakpa mitop sing asina ngauri phairi nungsit kanglakka dauribano tambangamdri hairaduna mitei na pumchum sumliba irang asida miyamgi luchingmani haiba mitei masa kharana thoraklaga mitei miyam bulalhanna honarakpasi laibak thibani hairi mamal yamlaba kathokpata na masaruk oiraba asengba mapari mamamloi kaya lup kaya gi thoburoi singna chaba thakpa tumba khangdaba makai ngasi phawba izati ifurup ki damak khunaya sigi damak mitei miyam gi damak hanba leitana thauna leina kathoktuna honari asumna Angamba thakta honari ngai cheraga sida laipak ningba saba mioi kharana miteibu social media da hunduna ngangba si makhatana tobiganu haibana chingbu wafam kaya South East Asia Cultural Organization siko gi cherola sida phongdorakli India Meteorological Department IMD Guwahati ki ainga sagi pau matungina ngasi Kamrup amasung Kamrup Metro District ta akhak arau kaloinana nungsit sitlaba yai hairi Asomda Kasar yauna Manipur gi Jiribam amadi Tamenglong na chingba jila singdasu ngasi nungtilda akhak arau kaloinana nungsit sitlaba yai hairi North East Academy Lakhipur Kasarna Silang Dunangarang School asida Career Counseling ki thoromama pangthokre thoramda Lieutenant Colonel Dr. Yangkhom Bilanjitna mahiroi singda maroiba punsi ki pandam gi matang da wangangki amasung wahang paukhum gi session amasu pangthokhi
panba yai Lieutenant Colonel Dr. Yangkhom Milanjit Lakhipur Nungpau Laikai Khungangdagi Laikhidraba Sapor Moina High School gi headmaster oibiramba Yangkhom Madan Mohan amadi Potharaba Oja Yangkhom Memolagi ahum suba machanupani Thorom gi loisilakpada school asidagi haukiba international player Ayekpam Priyana handakta Sepak Takraw World Cup ta silver amadi bronze medal phanglakibada achamba khudol piduna school asigi oja sing amadi mahiroi singna haraute ama phongdokhi Works Amendment Bill lising aniga kunmanga pass taukiba adu handokna na badabi tauraduna ngarang kasar gi sonaida Islam lining chatpamiyo kayana akanba khungjang changsin khre ngarang thangje numita Assam OAC Fans Club ki lamjing makhada amadi tongan ba loop singi mateng galoinana khungjang adu changsin khi masigi matangda makoina rally ama chathana ba honabada police na rally adu thingzin khi matungda miyamna sonai football ground da punduna khutta play card sing paiduna lengak na lauriba phirep adubu akan mamong da yaning da phongdokhi matungda bill asi handokna bagi damak bharat ki rashtrapati da memorandum amasu thakhi thauramadu hanagi MLA Ataur Rahman Mazarbuya su saruk jakhi parliament na bill asi April tang mari da pass taukhibani Cinegraph Film Works Association Mumbai na Film Festival Junction ka kusam na duno sinba Bharat Independent Cinema Film Festival lising aniga kunmanga season 9 da Manipuri feature film Yahau Thengba Khoimu Blossom of Love na Best Feature Film tarak pagaloina na Dr. R.K. Noyan Sana Devina Best Story Rakesh Naurem da Best Direction film asida thabal leimagi role lauribi Ithoi Oinam Best Actress film asida Malika gi saktam langlibi Ratana Khetrimayum da Best Supporting Actress amadi film asigi male playback singer Nowboy Huidrom da Best Male Singer gi lemjaningai oiraba mana pina ba khankhre lemdam asigi saknai rabi aibi Dr. R.K. Noyan Sana gi warida masamak na puthokpa Rakesh Naurem na direction piriba Manipuri feature film asi chahi asigi January 8 da Manipur State Film Development Society gi auditorium da release taukiba film ni Central Board of Film Certificate na sakhanglaba film asi Traditional Manipuri Cinema gi concert amada Ipak Film Production Manipur gi banner makhada Jaideep Memorial Foundation na present tawduna puthorokpa film ni saknairaba filmmaker Khoirakpam Bishamitra na screenplay and dialogue oiriba film asi mamangda tongan ba award kaya amasu phangkhraba film ni Indian Filmmaker Association Telangana Hyderabad na sinba International Film Festival of Telangana lising aniga kunmanga dasu Best Film Northeast Best Debut Director amadi Best Story gi damak khangatkraba film ni award sing asi tha sigi tang mapanda Hyderabad ki Rabindra Bharati Auditorium da pangthokadaba Festival asigi award ceremony da kusinagani award ceremony asida film asigi story writer amasung producer Dr. R.K. Noyan Sana Devi amadi film asigi director Rakesh Naurem saruk yagani Miyoi babu miyoi bana nungsi java ngam java Lairang oina satmin na jage Pombi gumna chakta min na jage फत्ते है साथी है साथी को फत्ते को साथी को साथी है फत्ते है साथी है साथी को फत्ते को साथी को Chandigarh da pangthokiba kidney transplant patient singi oiba National PGI Transplant Games lising anika kunmanga da meter lising manga gi walking race da silver medal larakraba All Manipur Kidney Transplant Patients Welfare Association gi member Pukrambam Anand Bungarang Imphal International Airport da association asigi member sing Selin Digital gi mute sing Thamna Pokpi Youth Workers Club ki mute sing yauna harau tayamna okre Taramna okpaga mari lenana Dr. Panjaubam Lanajit Singh Chairman Selin Digital na haikibada kidney transplant patient sing na thengnariba awaba kutong sadaba kayagi marakasida sanaduna silver medal lawrakpa si araiba nate Manipur da lairiba kidney transplant sing na thengnariba awaba kutong sadaba kaya sing asi khangbiduna India gi ate state sing da chanabagum Manipur da su
free drug policy for kidney transplant patient asi athubada chana hanaba mari leinaba singna honabiu haikiba kalwenana silver medalist Pukhrambam Anandbu citation yauna tongan bapotlam kaya kudol tamki wafam bamsu thamjani kasi aina participate tawjarulsi national level dane 28 state na represent tawraga sanaba games ne manipur gena ai thanda chali adu ai yam ngai pe makum tarakududi player kidney transplantation da yam lei aduna makoi singso chatunba ayam leiraga so leita laira bana maram moiraga chapang ngam da Sari shortage le ba kana uba pujen sauba mari le ba ko kisina mateng pangdugun matung tarak ko hai ba ko ki transplantation sin setting ba yongning ba kuma ko mateng pangdugun chat pa dang duwa da ko ki Pukhrambam Anand kini transplantation su oi ba maha sina ko ki chahi manga le ga pangthok pa dugum da ba PGI transplant game 2025 da silver medalist adu su 5000 meter race da yorak pa chida ko di amna nungai ba mana silver ga pangak pa chida adu ngasi ji ma imphal da lak pa ni mana lak pa chida all manipur kini transplantation welfare association amadi atoba top organization akoi makal gi khama po pi pe lai ba mayam se ga ko jointly akoi ngasi ase akoi na ma bo warmly welcome to bani ngasi amna nungai to bo to akoi na lenga ka haijan ni har ga su lai atop state ka chana ra ngasi mak su chana da na le ba manipur da chana di ba implement to bidri ba akoi free drug policy board kini transplantation ase kini transplantation jing jigi yin biraga ngasi ki nungai ba marak da ko na appeal to request to haijani atoba matal manung da masip dang di implement to ga free drug policy board kini transplantation ase ngasi ki chana han biu adu na to di manipur da le ba kini transplantation sing ase karam ba matam da makoi transplant to ra ga ju unji ji kayam sang na lega da ki ha bi aso wang amani adu da akoi ki awa ba ju biraga lenga ngasi ki free drug policy board kini transplantation ase chana han biu ai ba pa ma se tamse Wellcare Medicos Lakhipur Ward number 8 na makhal maka anaba kaya gidamak maming lairaba doctor singna layang bagi kudong saba bizare Dr. Yusuf F. Chaudhary MS nakong naton amati khaunaw gi specialist amasung Dr. Rehena Sultana MD angang gi specialist Dr. Ani Asina nomaizing kudingi numityung bapung tarani thoidigi layang gane Dr. C.H. Rakesh Singha MS orthopedic surgeon sarugi Dr. Asina thangse khudingi nungtil pung ahum dagi layangani Dr. Satyam Bisas MS Dr. Asina nungsang gallbladder da nunglaiba khoirin pomba phimosis paraphimosis na chingbagi layangnana bagi damak numit khudingi ayuki pung 9 dagi 8 phawba aduga nungtil pung 2 makhai dagi na numitang pung 8 phawba layangani Dr. Bikram Bhuya dentist PTS jagi Dr. Asina numit khudingi nungtil gi matamda layangani Dr. Benjir Ahmad Loskorna numit khudingi numidang wairam pung 6 dagi na 8 phawba aduga Dr. Puspita Singhana numit khudingi ayuki pung 9 dagi na 8 phawba aduga nungtil gi pung 2 makhai dagi 6 phawba layangani Dr. Tribeni Haflongbar Clinical Physiotherapy Dr. Asina Sagol Sen Irai amasung thangje khudingi nungtil gi pung 2 dagi layangani akupa marol amadi booking gi damak Wellcare Medicos Lakhipur Ward number 8 ke mobile number 8134835398 number asida pau phawna bina bhai Energy Healing Center Rongpurda computer gi matenga anoba madi ariba anaba singbo computer gi matenga layong khangdokpuna layang ba hausare computer gi matenga makal makhagi anaba singi report lokthokpuna haksangi awat machal kaya menkhanana ba amadi supplement piduna naturopathy amadi magnetotherapy na layang bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbigi laina prostate gland chawtokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layang da yaragani loinana matam sangna hu chen hidak charakpadagi side effect amadi ida hu chen ba toxin lairakpa I watpa gi anaba koktanaba amadi steam bath ki kudong saba leizare silchar rongpur part 2 gi stone crusher manakta leiriba energy healing center da ngasimak gengsimbirabu mangjongna appointment ki damak mobile number 9395732456 number asida call to birak na bakhanganjari
Khomjinba Pao Infinity Knowledge Center Lakhipur Khunungna Mahiroi Singidamak Nungairaba Pauzelama Puduna Lakchari Jawahar Navodaya Vidyalaya amadi Sainik School tamnabagi entrance loinana Sarkar ki thabak changbagi parikha gi damak center asina athuba matamda coaching haujaragani loinana class 4 dagina class 12 phawbagi mahiroi singi general maths advanced maths general science amasung grammar tambagi anoba batch su haujaragani mamang thabadasu SSC GD amadi ADRE gi parikha singdasu Infinity Knowledge Center asina mai pakna candidate kaya su puthokre mahiroi singna admission gi akupa marol gi damak sar technician gi mobile number 7002554061 number asida pau phaunabiu Lakhipur online channel asibu yengbiri basingna pau asibu like amati share tawbiu amati hojik phawba channel asibu subscribe tawbidri basingna subscribe tawbiu Aroibada maroiba pau amukhanna Chahi ani phajela kadawraba Manipur gi irang athuba matamda loisinabagi pandamda Kanglup ani gi marakta wari sanaba hokre Mitei bo aranba tahanba manba wangang kaya media amadi social media da phongdok pirakano haina chikona hairi North East Academy Lakhipur kasarna silangduna ngarang school asida career counseling gi thorom pangthokre Works Abandonment Bill lisingani ga kunmanga handokna badabi tawraduna ngarang kasar gi sonaida khongjang changsenkre Bharat Independent Cinema Film Festival da yaho thengba khoimuna mana kaya marom phangkre amasung silver medalist Pukramam Anandbu taramno kre Lakhipur online YouTube channel gi pau sandok jaba ngasigi oinadi matang asida loijare